Congress leader Hanagi CM Okram Ibobi singna Congress Babanda Paumi Singa Unabada Haikre Madudi Chief Minister N Birena Erang Asida priority Pibagi Mahutta MP gi election da hena Pukning Thadaduna Leire Mahakna Makata na haikibada CM na Praja Miyamda lakliba Englising ani kunmari gi Lok Sabha gi election da BJP gi MP ani mihut oina khanbiyu loinana Prime Minister Narendra Modi bu makata na tam ama amuk PM oinaba miyamna hotnabiyu haikibadu laibak thibani Leire government sidagi angang ni type da akoi hanai government na masak paje hujina thi ado hanai giduna corruption ni head tawdi ado hujina hen tawbi haibase masidi akoi haina bada masidi ikai adu manipur praja sing hena khangani ai mafam khrasi thamjaraga marang ngang riba wa mayam haiba tare ko BJP office ta kai ngang ribo real tha taret ni laba manipur da thuiba real masi na thai ba ya na ba hanai government torambani adu torambani ada torambani asen wa issue che masi karino handu manipur ra shanti parakna ba manipur gi apunba saktam integrity se masi kahen da na ba na da party gi side gi ti dari gumba makannam ta masi compromise toroi manipur gi apunba saktam kai da na ba na da hai ba gi hanai gi ti tu le ai wapam krasi thamjara ga ai side